Haukiba Mutum Pibogi Briski Laikidraba Sabudin Elias Borjau Haina Det 30 gi Ayukta Thokiba Thodok Aduda Aikoigi Ngasi JC form Tore Hariba JC Asina Aikoi Warep Laujare Hariba Warep Sing Adudi Lairiba Brisasi Maintain Todabana Tikadar Sing Amadi Mari Lainaba Sing Atuba Matamda Inquiry Tobiraga Hariba Mari Lainaba Sing Asi Dandi Pibiyo Matangi Makata Wareptana Aikoi Hariba Asigi Makada Numit Humnigi Manungda Hariba Tabak Sing Asi Mari Lainaba Singna Taruktaba Taragadi Aikoigi JC Asina Aikoi Akanba Kongjang Ban Blockade Amadi Tawayaba Tabak Kudingmak Aikoi Akanba Tabak Tawrakani Hariba Sigi Daita Aikoigi Sarkarna Ubigadabani Aduga Aikoigi Laikidraba Elias Borjau Hariba Aikoigi Mahak Asi Laita Lairagi Yamna Waba Imung Amu Oibanina Mahaki Tawfam Thokpa Sarkarna Pifam Thokpa Adugumba Khara Pibi Naba Aikoigi JC Maikaidagi Haijari Tasengna Asigumba Laibak Tiba Accident Asida Laikidraba Adugumlaba Misi Asi Matau Karamna Kamaina Sibano Haibugi Matanga Mari Lainaba Department Inquiry Committee Masiama Kanda Atuba Matamda Miang Hanga Putopiraga Adu Dandi Pibio Hojuzik Accident Toliba Mapam Haibadi Mutum Pibau to Yong Kono Pauna Riva Brisa Sa Hana Mamang the So Masigi Tabuk Subi Riva Tikada Aduna Haitare Mamang the Suki retrying to the Hangapa Hobuga Theatre Anila Amasu Agoi Tonga Theatre Sem Sagi Masi Agoi Yamla Natamina Satohin to Wakanda Uzahoe the Quenas Manga Aduga Handaksu Nauna Musan Kaliba Tonga Sisu Kuidribra Hadi Miam the land but Topa Honarisi Kuidriba never and Tangari never Tonga say Miam the Satohin Tonariva land Honariva Singase Aduba Labak Tibadi Nimitureda Tongse Sangadri Natragana Thong asi lan bi yadri haibagi poster ama phobo su name plate ama phosu thetpa leram deba aidi thong si sangadri natraga thong saba loidri haraga di mafam thong adugi akoi be area duda kano akoigi thong asi lan bi yadri natraga na thong asi chatpi agiro haibagi pola makak thamaga leigado pota adu su thamdaba haidare aduna mayam da chathuk hin tongnaramina yaramina ngasai leigidaba Sabudin Elias Borjau Mana Tori Bagari ase lan bi yarabadra yaradra hana khanduna Thong asi lalaga salubakanda thong asi akhoi sum tam lansalakpa horakanda maya yoramdaida magi hanadagi yotse akhoi crack satlaga makhana kan khidang ngamlap tawraga su leram ba adumba kanodra maram oirakanda maya thigang tepsalakanda sum accident asdaida garias da moi mari tonga lakpani adu laibak thibadagi siring sitta ahum amadi hingauraga laibak thibadagi hariba Sabudin Elias Borjau ase laikidabani asugumba misi asigi matangda mari lainaba department amadi Manipur Sarkarna hariba bridge asi sabada senariba contractor sing athuba matamda thagalaga moigi oiba haidi sugumba thawai kaya lanthong ansin tawriba aduga jiba panba kaya lanthong sin tawra satliba sumba miyamgi oiba property amada haidi quality maintain tawdana niyom sumna saramdabagi damakta department gi oiba Mathau Id Logi Tabuk Thoramsing to Paikapio, Masitana Tangabasing the lady Bosing Bracing, Nanang Suma Pamada, High Basiga Samana Brisama, take the Havagi to my press media sing the Susan media sing to Ubapangi, Housing Su, Tong Sabalo, Santa Lady Ba, Koi Man Falcon, the Gimarung, the Sum, Tong Mama lady, I think Tangavan and Toy to Tokoma Duki Nakata to Tom Yam lady, High Sing Su, Marilla Never Department Gi, Executive Engineer Amadi, Eswasingna, Young Kumna Hana in Hobioba, Marandi. Hangaran and Toiba Tawaka Asina Lloyd of Siaba, Harry Potter Muning, Udavata, Adusuma Katana, departments in the monitor to view, Aduga, Arui Boina, Aina Hijaning Badi, Harry Bob, Missy Matang, the same giver Jesina, Sansala Patabuton, Kudimata, Democratic Wave of Consent Kudimata, ZYDC Mang Fanaso, support when I have a say, I see Medem Mountain.